ฮะโมโมอ่ะSigi video se yam na kuiraba video oidoine Jiribam gi khogi helipad manakta leba relief camp da Achapot pijaba chatlubagi video ne asina mari suba pijaba oidoine ko mayam ado haibadi January tha kuisilaktre aduna January tha lakpadagi mu ai haurage khanjare ko haidi relief camp leibsingje amung mathang pijaba ai mu haurage khanjari ado mayam haidi egi sigi video gi haidi damkiba numitse haibadi yamna ai thanta oiraga haidi hoi relief camp da leba mayamna di mateng adum pangbiba doragasu kai haini numitida aigi damakta haini chatminnanaba khungbu mo lekhidabagi yam nungaitaba numitto oigibako aduna ina video se kuina thagatabida thamgibane ado musidi yamna kai haini tum thagalage haina ina thagachakbani mayam ado ai mathangi lakpa January da aina tawjarido sida mayamna su support tawbi ko mayam na sina ama su loishi store thantani na mayam ai ware ko hadi kana loi tawjare kana am tanga sinu mitai gi mateng pangmina ba jibam ta leitre ta pai sigala aga sem sabu pangbi bo de sum leidana ai video am tan video su photo am ta copy ra su ta leitre na anjing gi duga na angang singi de to hao bro cam hao e mathang da lau ra la ka nu ra ha momo as momo di wa ni ya di yenge ko